ꯃꯣꯏꯁꯤ ꯗꯦꯜꯂꯤꯒꯤꯗꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤꯗꯤ ꯄꯩꯁꯥ ꯂꯧꯗꯦꯕ ꯚꯔꯥ ꯑꯁ ꯉꯧꯊꯣꯡꯒꯤꯗꯤ ꯐꯖꯔꯦ ꯁꯤꯗ ꯐꯖꯗꯦ ꯍꯥꯏꯕꯗꯨꯗꯤ ꯍꯣꯔꯦꯟ ꯈꯥꯕꯩ ꯄꯤꯖꯔ ꯂꯣꯏꯔꯦ ꯁꯥꯏꯅ ꯃꯅꯤꯡꯗ ꯈꯦꯆꯤꯁꯦ ꯁꯤꯗꯩꯗ ꯘꯤꯒ ꯀꯩꯅꯣꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯣ ꯐꯖꯅ ꯊꯥꯎꯗ ꯇꯥꯎꯊꯣꯛꯑꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯃꯤꯛꯁ ꯇꯧꯔꯤꯉꯩ ꯇꯥꯏꯁꯤꯠꯇꯣ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯤꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯟꯕꯁꯦ ꯁꯤꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯌꯦꯟꯕ ꯂꯣꯏ ꯇꯣꯛꯑꯒ ꯁꯣꯝꯗ ꯄꯦꯛꯀꯤꯡ ꯇꯧ ꯂꯩꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯄꯀꯧꯔꯥ ꯍꯧꯗꯕꯅ ꯈꯨꯗꯥꯡ ꯆꯣꯛꯊꯅꯤꯀꯣ ꯄꯀꯧꯔꯥ ꯍꯧꯕ꯭ꯔꯥꯕꯨ ꯂꯦꯛꯊ ꯂꯩꯔꯝ ꯄꯀꯧꯔꯥ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯗꯒꯤ ꯁꯤꯕ ꯍꯧꯔꯛꯑꯦ ꯑꯌꯨꯛꯇꯒꯤ ꯀꯩꯅꯣ ꯈꯔ ꯃꯤꯠꯇ ꯇꯧꯕꯗꯅ ꯀꯩꯅꯣꯝꯗ ꯁꯤꯌꯥꯃꯤꯅ ꯊꯥꯖꯗꯅ ꯁꯤꯒꯩ ꯍꯟꯊꯤꯠꯂ ꯌꯦꯡꯉꯁꯦ ꯁꯤꯔ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯅꯪ ꯑꯃꯨꯛꯇꯗꯤ ꯌꯥꯝꯃꯜꯂꯁꯨꯅꯦ ꯒ꯭ꯌꯥꯟ ꯇꯧꯕ ꯁꯣꯛꯄꯗꯤ ꯊꯤꯠꯂꯒ ꯈꯔ ꯁꯨꯝ ꯇꯧꯔ ꯍꯧꯕꯗꯣ ꯑꯗꯨꯅ ꯐꯩ ꯍꯥꯏꯕ खितंगा हाकु ना अमा पेकेट तो कनो तो अकाय तो तव यादो ओ चांगिंग ना बेरा कोराजे नि पुगी चांग होगे मोइना बुदी कुंथ्रा मु हाइरपने बको अदु चाजु खितंग एक्स्ट्रा अखोइना मु अखोइगी साइड तगी खितंग मु हेलगा होबुदना फै कनो यामना चावसुन तो याम पिक्चरसुन त मीडियम दा आई दो बामोन मक्ति न तमनिना को चांगुलजु कांदे मार्बल मुक चावना होरो जिन चुनो पुगी बस नोय बुंगी दइ बुंगो पिक्चर है वानिगो मगुन ले यदरा मगुन तिन ले यदा अदो मी हरेन खेसी मथक्तगा तोंगनगे खलो नंग मार्बल मुक चावना खिल्ला लेदि मगुन पन लेरजु मी हिंगा रोइद्रा सिदे हाना मरुमरांग लोय हपचलगा थिटलगा ngak thamdoineba दादा नु ये कन तरगा नगिदो हरेन वीडियो थागलका तोनिको वीडियो थारो येंगी मा हेबा लाइव तो ऑफ द येंगी दादा अइना हो यादे आ बदा इगो हाइरे इबुंगो नंग हौदिरा अइना ते सिलाना ने हेबा हरेन लाइव थारो ने अंग येंगे अइना ngasi hafta amki mamangda akoina ma hawgi vlog yawgi ne dada yengdri ba hai adumde yengdri ne hore amti yenge haidi ma thabuk chin maga lok singi matam ni na yumna yumdadi hujik matam ji yamna sangnada matam ne chin ba lawmi gi khwai chin ba matam hai tare ne kanana sida lumma leri je ko hujik maroi soida ba orage hadi mapung phare na hadakte फजना मरोजे सुमाइना मपुंग फार लिनबी बिनदि फैसिला हा सांगजु सांगे दगी मप कनो तौरे पांदोंग अमा पाइबदगा कनो तौ मपुंग फाबदो यामना जथे ओपन पकोड़ा नि याम कुकुपना सोइबको अखोगी थांगिना यो ताइ हाइजे सिंजेबगे सिजु थांगि मुक्पद तेथिबगे मतोनजिना अमु युंजिल सेमिनि होय मुंगा मसक फजबा मत लैते हाइ सिंगा मतै मनवनी अदु ओइरबसु मसक फजबा लैत्रगसु सिजिना कनो तोरिनेबो नंगिजे बेसन थिलगा ngak thamine नगा maru marang masala machu lo sing loi hapaga ne nai khari ngak mamang de ting kaino tawraga tot laga thamabani do ngak thamal laga thamani lephan benate phaman ga dawni koi ngasi pakawra hogodori bi pujari je kaino karieba nanang naming amnang thonjagi do karieba अदो कनो तो खरा माजे इंजन खितंग डाउन ओइबनिको
माजी इंजिन डाउन होइरिबने अदो मयामगी सुमाइना हराउ चकचा आइगद्रा मयामगी खेसीजे मयाम पुन्ना हराउ तौमिनाबनिनको ngamद्रजु ngamदना माना तौरगेना दुमाइ हाइबदेगिनि अदुना हावबा हावतबा लाइना तंबनी थवाइ यावना तौबनिना मयामना हावे हावे चातारे होरेन हावते हाइरप मिदो मापान गेट आउट नाइदा ꯑꯩꯗꯤ ꯋꯥꯈꯜ ꯂꯩꯅꯥ ꯌꯥꯝ ꯅꯥꯒꯜꯂꯤꯀꯣ ꯍꯥꯏꯔꯛꯄ ꯀꯩꯝ ꯌꯥꯎꯔꯣꯏ ꯃꯌꯥꯝ ꯈꯨꯠꯁꯦꯗ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ मान बामन जो खुद नहीं हो रही तो खोंग ना नते मी खरदी इरोनबदा खुदना इरोनबा तल्लेगा अदो थाइना गी अहंददि ने खुद ना पाइद्रदि इरोन चाव यादेबा हाउते लई है कोइ नाव इमुंगदने मखुना इरोनदि ग्लास ना तोरगा खुद पाइदब मिजु लइदना अदो थाइना गी अहन अखोइना गा खंगपदा अखोइगी लइकागी मामजिंग गा हाइतारेने मोइदि स्ने होजिकी मसाना लिनेना होजिक लाको मवनो वी कांगुजिना खाबैना खरा लोन कनो ग्लास ना खरा लोन मखुट का सुंगसोक्ते मोइ लोन बिरम तो हाउतेने कनो तौदे अखोइगी करि हाइतारे नोइबदा कनो तादबदो मुंदबदो अदु तौवे अदु होजिकान अंगांग तौबदि चानिंगदे मोइ मसानान बसाबदा का हाइबगा सु यावे खरि खुदना इरोलागना हावको मोरक जंग हेम जंग माने हादि खाबै का ग्लास का पाइबगा खुदना होदि सिबोकसु यावनि जं मतौबि कर मालमा माले माल टेस्टी खंदे होरेन अखोइ वीडियो जी यंगा कनानो नोकदोइने खंगा कनानो खंगा दादा आई इनाउनि फागा आइगे कैनोगा जे इनाउनि बिगे जी यंगोने तौरियनि जे खोइ याम्बा याइ मदुने आइना दादा दादा हाइगे खोइ याम्बा ख्वाइ अहन्दना आइना तामो कवे याम्बा याइ मदना दादा कवे अदुगा याम्बा तामो का उदब दादा ओइन को वाने मोइ पिङाइदगी सुम अंगांgai कौरपैने अदगी याम्बा अतोम्बा अहुम सुबदुदना आइना तातोन मचा अखोइ मिंजाइदि दादा ये दादा तो अदुमाइ जु नतेबा अदि ताचौ तामो अदुमाइ जु नतेबको अमना तामो कौरे अमना दादा कौरे अमना तातोन मचा आइदि अहुम जे अमुक मानदबदु खुकौदो मयाम से कनो तौरगा राजे यम चांगना होबो हिते याम चा हाइदि अखोइदि सुम कनो तौगिबा नतमनिना तोइना होगिबा नतमनिना याम चावना होबदुजु चांग पुबो ngamदबा हाइतारे अदुदुना अखोइना हैजबा मोंगदा होरगे एक्स्ट्रा खरा हेना पुरा लोय नत्रा खरा हेना चानिंगबा खरा पामजबा कांगुदुना एक्स्ट्रा चाजरनी अदुगा अमतंग चाबा याबा कांगुदुना अमकक चाजरनी पिक्तक पिक्तक होरगा खरा मसिंग हेना पुरगे सी हौजिक पकोरा मयाम जी सिदैदा फमगा इरोइ सानरी ngal ising pa kitchen birani amu humang ta fanawa mayam si jina akogi makun manung ho hojingdo sida thau horaga manung ge phaja mulli dana idi sidi chaung na matumoina horapani na natradi manung ge mulloyeba ko mama ye chamal laga manung ge phajna mulla laga haungna bani फजरे मोटेक माले दो मुझे मसा मसा में हम पोको जो कितन छीबा कितन फजबा याओ दमाइना माने सिजे याओ सिला दु दिन नंग ओइ देरो सिजे थिमल सिदा सिलाना पकोरा दि हौरे लोइरमे माजो मसादो नुगाइ तमनिना ngak पोथावना पोथाब संग्रे पकोरा जी हम से फजब जु यावरी मसक याम पोस्ताब जु यावरी कितन कनो तो जु यावे मसिंग जाय हाइपे चौरक थिदोके पुलपना खर पिक पजुयावे को मचा मचा जे निफु मरि सुरे अदुदि आई वाखदा कोनरनी खले अखोइ जे कुमंगा कुंथ्रा मतंग पावने को अदु पिकना हौरबनी ना मसिंग निफु मरि अदु सिसिदा थानमगे अखोइ जे लोइसनबा तौरगे मही दि आदा चला थोंगरगे हाइदि सिदगी मही मुख हौरगा पुबो कोपदो फरक तारेबको अदि पात्र दुजु अदुना आदैदा कछु मही दुति याम चंगरoi मिनिट 10-15 आदा दम लोइद्रोमनिना आदा गन तोगा आदा सेमोरगे मही दुना मयाम कांग द कांग माले वेदर इदि नोंजे मकुप मकुप खरजु तारा अमबने दुगा तु सिदा मामाम चा कांग कोइ बथोले खेची जाब चतोइने कै लमदने बे म खेची जा चतोइ जा South-Ex ता कोनुन जनै मया मा यौरगा मुचरगे बेस्ट वेदर तार तोइ की फेवरेट गाड़ी चक्रे बस तंगावे को तोइ
ꯍꯥꯟꯅꯗꯤ ꯑꯁꯤ ꯑꯉꯥꯡꯕꯁꯤ ꯈꯛꯇꯅꯦꯕ ꯑꯦꯁꯤ ꯑꯣꯏꯔꯝꯃꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯑꯇꯩꯈꯩꯁꯦ ꯂꯣꯏ ꯑꯦꯁꯤ ꯑꯣꯏꯔꯦꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯡꯒꯤ ꯒꯥꯔꯤꯁꯤꯡꯁꯦ ꯃꯣꯏꯁꯤꯒꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯅꯨꯄꯤꯒꯤ ꯄꯩꯁꯥ ꯂꯧꯗꯦ ꯃꯣꯏꯁꯤ ꯗꯦꯜꯂꯤꯒꯤꯗꯤ ꯌꯥꯝ ꯐꯕ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤꯗꯤ ꯄꯩꯁꯥ ꯂꯧꯗꯦꯕ ꯚꯔꯥ ꯐ꯭ꯔꯤꯗꯅꯤ ꯅꯨꯄꯤꯒꯤ ꯅꯨꯄꯥ ꯈꯛꯇꯅꯤ ꯂꯧꯕ ꯑꯩꯈꯣꯏ ꯌꯧꯔꯦ ꯇꯨꯁꯤꯒꯤ ꯇꯄꯜ ꯀꯥꯔꯒꯣꯒꯤ ꯕꯤꯜꯗꯤꯡꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯆꯪꯉꯣ 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 ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯒꯤꯀꯣ ꯀꯩꯅꯣꯁꯦ ꯂꯝꯕꯤꯁꯦ ꯆꯣꯠ ꯆꯣꯠ ꯂꯥꯎꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯈꯦꯆ꯭ꯔꯤꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯔꯤ ꯃꯌꯥꯝ ꯍꯥꯏꯁꯦ ꯃꯤ 3 ꯈꯛꯇꯅꯤꯀꯣ ꯍꯣꯠꯅꯕꯤꯔꯝꯃꯤꯁꯦ ꯐꯖꯔꯦ ꯄꯣꯁ ꯇꯥꯔꯦ ꯃꯅꯨꯡꯁꯤꯗ ꯍꯨꯃꯥꯡꯗꯤ ꯐꯖꯔꯝꯃꯅꯤ ꯑꯩ ꯏꯆꯟ ꯑꯅꯤꯁꯦ ꯑꯦꯛꯁꯄꯔꯠꯄꯨꯗꯤ ꯑꯦꯛꯁꯄꯔꯠꯅꯤ ꯃꯁꯥ ꯃꯎꯁꯨ ꯌꯥꯝ ꯐꯩ ꯑꯩ ꯏꯆꯟꯁꯦ ꯑꯩꯈꯣꯏ ꯁꯤꯂꯥꯒꯤ ꯁꯥꯗꯥꯅꯤ ꯀꯩꯅꯣꯁꯤꯗꯤ ꯄꯣꯁ ꯇꯥꯏꯍꯦ ꯍꯥꯞꯄꯣ ꯃꯥꯁꯨ ꯃꯁꯥ ꯆꯥꯎꯗ꯭ꯔꯥ ꯃꯤ ꯋꯥꯡ ꯆꯥꯎꯕꯅꯦꯅ ꯑꯆꯧꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯃꯥꯅꯤ ꯃꯤ ꯋꯥꯡ ꯆꯥꯎꯕ ꯆꯝꯄ꯭ꯔꯥ ꯉꯥꯛꯇꯅꯤ ꯃꯒꯨꯟ ꯂꯩꯍꯜꯂ ꯂꯣꯏꯔꯦ ꯑꯧ ꯅꯣꯏ ꯑꯍꯨꯝ ꯁꯤ ꯈꯦꯆ꯭ꯔꯤ ꯂꯣꯏꯕꯒꯗꯤ ꯄꯨꯡꯉꯧ ꯉꯧꯔ ꯊꯣꯛꯈ꯭ꯔꯅꯤꯗꯣ ꯉꯁꯤ ꯐꯨꯠꯄꯗ ꯅꯣꯏ ꯀꯩꯅꯣꯒ ꯑꯧ ꯅꯣꯏ ꯃꯦꯀꯞꯀ ꯑꯃꯨꯛ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯧ ꯐꯖꯔꯦ ꯁꯤꯗ ꯉꯥꯏꯍꯥꯛ ꯇꯧꯊꯔꯣ ꯑꯩ ꯎꯇꯤꯒꯤ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯅꯤ ꯎꯇꯤꯅ ꯑꯃꯨꯛ ꯃꯐꯝ ꯑꯃꯗ ꯊꯣꯡꯉꯤꯅꯤ ꯑꯗꯨꯗꯨꯅ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯁꯛꯇꯤ ꯄꯣꯁ ꯇꯥꯔꯦ ꯃꯁꯛꯁꯤ ꯆꯨꯝꯕ꯭ꯔꯕ ꯑꯁ ꯊꯤ ꯐꯖꯔꯦ ꯀꯩꯅꯣ ꯁꯤꯗ ꯐꯖꯗꯦ ꯍꯥꯏꯕꯗꯨꯗꯤ ꯍꯣꯔꯦꯟ ꯈꯥꯕꯩ ꯄꯤꯖꯔ ꯂꯣꯏꯔꯦ ꯁꯥꯏꯅ ꯃꯅꯤꯡꯗ ꯀꯠ ꯂꯥꯎꯅ ꯍꯥꯏꯗꯅ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯎꯇꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯎꯇꯝ ꯎꯇꯤ ꯀꯟꯅ ꯊꯥꯡꯉꯤ ꯁꯤꯗꯕꯨ ꯃꯌꯥꯝꯅ ꯍꯥꯎꯇꯦ ꯍꯥꯏ ꯌꯥꯗꯣꯔꯤꯕ꯭ꯔꯥꯕ ꯁꯤꯗ ꯍꯥꯎꯇꯦ ꯍꯥꯏꯔꯛꯄꯗꯨꯗꯤ ꯈꯥꯕꯩ ꯆꯥꯟꯅꯗꯣꯔꯤꯑꯕ ꯁꯦ ꯑꯩꯒ ꯑꯁꯦꯡꯕꯅꯤꯀꯣ ꯍꯧꯖꯤꯛ ꯈꯦꯆ꯭ꯔꯤꯁꯤ ꯄꯣꯁ ꯇꯥꯔꯛꯑꯦ ꯁꯤ ꯌꯧꯔꯗꯤ ꯃꯌꯥꯝ ꯂꯥꯛꯏꯕ ꯃꯌꯥꯝ ꯂꯣꯏ ꯇꯥꯟꯊꯣꯛꯈꯤ ꯌꯥꯔꯦ ꯈꯟꯅꯕ ꯍꯧꯔꯒꯦ ꯇꯞꯅ ꯇꯞꯅ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯈꯦꯆ꯭ꯔꯤꯗ ꯆꯥꯏꯅꯕꯗꯨꯅꯦꯕꯀꯣ ꯃꯁꯛꯇꯤ ꯐꯖꯔꯦ ꯑꯗꯣ ꯑꯩ ꯏꯆꯟ ꯑꯅꯤꯁꯤꯗ ꯍꯣꯔꯦन ꯄ꯭ꯔꯥꯏꯖꯇꯤ ꯄꯤꯕ ꯌꯥꯔꯦ ꯁꯥꯈ꯭ꯔꯕꯁꯤꯗ ꯃꯣꯏ ꯑꯅꯤ ꯌꯥꯎꯗ꯭ꯔꯗꯤ ꯉꯁꯤ ꯈꯦꯆ꯭ꯔꯤ ꯐ꯭ꯂꯣꯞ ꯆꯠꯀꯗꯕꯅꯤ ꯃꯌꯥꯝꯁꯦ ꯈꯦꯆ꯭ꯔꯤ ꯆꯥꯕ꯭ꯔꯕꯨ ꯊꯣꯡꯕ ꯍꯥꯏꯗꯦꯕ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯀꯥꯏ ꯂꯥꯛꯑꯗꯒꯦꯗꯣ ꯁꯦ ꯁꯣꯝꯗꯅ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜꯂꯤ ꯀꯟꯅ ꯑꯧ ꯑꯧ ꯑꯩꯒꯤ ꯄꯥꯎ ꯄꯤꯕ ꯃꯌꯥꯝꯁꯤꯅ ꯃꯔꯨꯞ ꯑꯃ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯩꯕ ꯉꯧꯊꯣꯡꯒꯨꯝꯕꯒꯤ ꯑꯣꯂꯤꯚ ꯋꯥꯏ ꯀꯩꯀꯩ ꯇꯧꯕꯗꯣ ꯑꯁ ꯐꯖꯔꯦꯍꯦ ꯑꯣꯂꯤꯚ ꯋꯥꯏ ꯃꯪꯒꯟ ꯕꯣꯔꯤ ꯇꯧꯔꯒ ꯑꯁ ꯐꯖꯔꯦ ꯁꯤ ꯆꯞ ꯃꯥꯟꯅꯩ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯌꯥꯔꯦ ꯑꯃꯨꯛ ꯂꯩ ꯌꯥꯔꯦ ꯑꯃꯨꯛ ꯃꯩ ꯇꯥꯔꯦ ꯐꯖꯔꯅꯤ ꯍꯣꯔꯦꯟ ꯍꯥꯎꯇꯦ ꯍꯥꯏꯕ ꯃꯤ ꯈꯥꯕꯩ ꯄꯤꯖꯗꯣꯏꯅꯤ ꯃꯥꯅꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯕꯁꯤꯅꯦ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯃꯥꯅꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯥꯏꯕꯗ ꯃꯌꯥꯝ ꯀꯅꯥꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯆꯦꯜꯂꯛꯀꯦꯗꯗꯤ ꯃꯌꯥꯝ ꯎꯆꯤ ꯀꯣꯟꯅꯗ꯭ꯔꯁꯨ ꯍꯣꯔꯦꯟ ꯍꯋꯥꯏ ꯃꯨꯁꯣꯔꯤ ꯀꯩꯅꯣ ꯊꯣꯡꯉ ꯄꯤꯖꯔ ꯂꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯇꯤ ꯀꯣꯟꯅꯅꯤꯗꯅ ꯐꯖꯔꯦ 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 ꯁꯤꯗꯩꯗ ꯇꯧꯗꯣꯏꯁꯦ ꯘꯤ ꯈꯔꯒꯅꯦ ꯀꯩꯅꯣꯒ ꯆꯥꯏꯕ ꯅꯥꯀꯨꯞꯄꯤꯒ ꯇꯧꯔꯦ ꯑꯁꯤꯗ ꯊꯝꯃꯤ ꯅꯥꯀꯨꯞꯄꯤꯗ ꯌꯦꯡꯒꯦ ꯑꯝꯇ ꯇꯥꯔꯦ ꯃꯩ ꯇꯥꯔꯦꯁꯦ ꯑꯇꯩ ꯅꯝꯗꯕ ꯉꯁꯤꯒꯤ ꯏꯆꯟ ꯑꯍꯨꯝꯁꯤ ꯈꯛ ꯅꯝꯃꯗꯤ ꯌꯥꯔꯦ ꯃꯣꯏ ꯑꯍꯨꯝꯒꯤ ꯀꯩꯅꯣ ꯊꯕꯛꯇꯒꯤꯅꯤ ꯍꯣꯔꯦꯟ ꯀꯩꯅꯣ
ꯃꯥꯗꯤ ꯃꯁꯛ ꯈꯪꯗꯦ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯈꯪꯉꯦ ꯀꯩꯅꯣꯅꯤꯗ ꯑꯩꯒ ꯑꯇꯩ ꯅꯠꯇꯦꯗ ꯋꯥꯕꯨꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯋꯥꯖꯕꯅꯦꯕꯀꯣ ꯑꯗ ꯅꯪꯒꯤꯁꯨ ꯈꯤꯇꯪ ꯀꯩꯅꯣꯗꯣ ꯃꯅꯥ ꯂꯧꯍꯟꯒꯦ ꯇꯧꯅꯦ ꯑꯩꯒꯤ ꯈꯨꯠ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯎꯔꯣꯏꯕ. ꯃꯥꯅꯦ ꯃꯥꯅꯦ ꯀꯅꯥ ꯍꯥꯏꯅꯣ ꯆꯃꯥꯟꯅꯩꯗ ꯈꯤꯇꯪ ꯍꯔꯥꯎꯍꯟꯒꯦ ꯇꯧꯅꯦ ꯅꯪꯅ ꯁꯤꯔꯁ ꯑꯣꯏꯅ ꯍꯦꯛꯇ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯧꯔꯦ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯊꯥꯎꯗꯤ ꯍꯥꯞꯄꯣꯏꯗꯕ. ꯊꯥꯎ ꯁꯤ ꯊꯥꯎꯁꯤ ꯑꯣꯂꯤꯞ ꯃꯔꯣꯏꯗꯨꯒ ꯘꯤ ꯑꯣꯔꯤꯖꯤꯅꯦꯜ ꯍꯥꯞꯀꯗꯧꯕ. ꯄꯣꯠꯇꯣ ꯃꯥꯜꯍꯟꯕ ꯋꯥꯅꯤꯗ ꯁꯨꯝ ꯍꯩꯔꯨꯕꯩ ꯋꯥ ꯅꯠꯇꯦꯗ ꯃꯅꯝ ꯐ꯭ꯂꯦꯕꯔꯕꯨꯗꯤ ꯂꯥꯛꯀꯅꯤ ꯁꯨꯝ. ꯁꯤ ꯊꯥꯎꯁꯤ ꯌꯥꯎꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯆꯤꯞ ꯆꯤꯞ ꯇꯧꯒꯗꯧꯕꯀꯣ. ꯏꯁꯄꯣꯗꯤ ꯆꯨꯝꯃꯦꯍꯦ ꯀꯦꯆꯤꯁꯦ ꯁꯤꯗꯩꯗ ꯘꯤꯒ ꯀꯩꯅꯣꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯗꯣ ꯐꯖꯅ ꯊꯥꯎꯗ ꯇꯥꯎꯊꯣꯛꯑꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯃꯤꯛꯁ ꯇꯧꯔꯤꯅꯦ ꯇꯣꯠꯁꯜꯂꯤꯅꯦ ꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯇꯧꯕꯗꯨꯗꯤ ꯐꯖꯔꯦ ꯁꯤꯅꯦꯅ ꯐꯖꯔꯦ ꯍꯥꯏꯒꯨꯝꯕ ꯐꯖꯔꯦ ꯑꯣꯖꯥ ꯇꯣꯝ ꯁꯨꯃꯥꯏꯅ ꯇꯧꯁꯤꯔꯣ ꯁꯤ ꯐꯖꯅ ꯇꯣꯈꯥꯏꯔꯒ ꯑꯁ꯭ꯋꯥꯏꯗ ꯏꯕꯥꯅꯤ ꯄꯨꯊꯣꯛꯑ ꯊꯣꯛꯈꯤꯁꯤꯔꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯟꯁꯤꯜꯂ ꯂꯣꯏꯔꯦ ꯋꯥꯏꯁꯦ ꯅꯕꯥꯛ ꯍꯥꯞꯄꯣꯏꯗ꯭ꯔꯣ ꯇꯥꯎꯇ? ꯋꯥꯏꯒ ꯍꯥꯞꯄꯁꯤ ꯍꯥꯞꯅ ꯉꯧꯊꯣꯡꯗꯣ ꯑꯗꯨꯗ ꯍꯥꯞꯅꯤꯡꯉꯦ ꯋꯥꯏ ꯋꯥꯏꯁꯦ ꯉꯧꯊꯣꯡꯁꯤ ꯀꯩꯅꯣ? ꯉꯁꯥꯏꯒꯤꯗꯨꯔꯣ? ꯉꯁꯥꯏꯒꯤꯗꯣ. ꯇꯧꯕ ꯌꯥꯅꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯣ ꯈꯦꯆꯤꯗꯤ ꯁꯤ ꯑꯗꯨꯝ ꯌꯥꯔꯦ ꯀꯩꯅꯣ ꯌꯥꯔꯦ ꯈꯦꯆꯤ ꯌꯥꯔꯦ ꯐꯖꯔꯦ ꯃꯥꯗꯤ ꯉꯁꯥꯏ ꯐꯖꯔꯦ ꯀꯣꯡꯀꯥꯡ ꯃꯆꯥ ꯑꯃ ꯂꯩꯗ ꯑꯗꯨꯗ ꯉꯧꯊꯣꯡꯁꯨ ꯇꯧꯔꯒ ꯍꯣꯔꯦꯟ. ꯑꯗꯨꯕꯨ ꯉꯧꯊꯣꯡ ꯑꯃ ꯄꯣꯛꯇ꯭ꯔꯣ ꯉꯧꯊꯣꯡ ꯄꯣꯔꯦ ꯉꯧꯊꯣꯡ ꯄꯣꯔꯦ ꯉꯧꯊꯣꯡꯗꯨꯗ ꯍꯥꯞꯆꯤꯜꯂꯣꯕ ꯀꯩꯅꯣꯁꯦ ꯕꯗꯥꯝꯁꯦ ꯆꯥꯔꯝꯗꯥꯏ ꯇꯧꯔꯁꯤ ꯀꯩꯅꯣ. ꯑꯣ ꯌꯥꯏ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯌꯥꯏ ꯄꯣꯠ ꯆꯨꯝꯃꯦꯍꯦ ꯁꯤꯗꯤ ꯐꯖꯅ ꯍꯥꯏꯒꯨꯝꯅ ꯘꯤ ꯍꯥꯞꯄ꯭ꯔꯣ? ꯑꯦꯁꯦ ꯃꯤꯅ ꯈꯪꯗꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯊꯥꯗ ꯊꯥꯒꯠꯅꯔ ꯂꯣꯏꯔꯦ ꯅꯪ ꯆꯨꯝꯃꯦ ꯍꯥꯏꯕ ꯑꯣꯖꯥ ꯍꯥꯎ ꯁꯤꯗꯒꯤ ꯁꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯐꯕ ꯂꯥꯎꯔꯤꯁꯦ ꯁꯤ ꯇꯥꯕ ꯋꯥꯕꯅꯦ ꯈꯤꯁꯤ ꯊꯥꯖꯗꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯗꯤ ꯈꯦꯆ꯭ꯔꯤꯁꯨ ꯁꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯨꯝꯒꯤ. ꯁꯣꯏꯗ꯭ꯔꯦ ꯑꯁ ꯀꯩꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯁꯤꯁꯦ ꯃꯊꯛ ꯃꯊꯛ ꯊꯪꯕ ꯑꯍꯥꯎꯕꯁꯤꯅ ꯑꯩꯈꯣꯏ ꯆꯥ ꯂꯣꯏꯔꯦꯗ. ꯆꯥꯔꯒꯅꯦ ꯑꯊꯦꯡꯕ ꯃꯤꯗꯨꯅ ꯃꯈꯥꯒꯤꯗ ꯄꯤꯖꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯣ ꯉꯁꯤ ꯃꯤ ꯀꯌꯥꯝ ꯌꯥꯝꯃꯤ ꯌꯥꯝꯗꯦꯁꯦ ꯁꯤ ꯀꯩꯅꯣꯗ ꯐꯤꯅꯥꯠꯁꯤꯗꯒꯤ ꯈꯪꯕꯤꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣই ꯆꯠꯅꯕꯤꯗ ꯌꯦꯡꯉꯣ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯐꯤꯅꯥꯠ ꯑꯩꯈꯣই ꯃꯄꯥꯟꯗ ꯊꯝꯕꯒ ꯆꯪꯕꯒꯤ ꯆꯠꯅꯕꯤꯁꯦ ꯁꯤꯁꯦ ꯃꯌꯥꯝ ꯐꯖꯩꯅ ꯈꯜꯂꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯣ ꯑꯩꯈꯣꯏ ꯃꯄꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯄꯁꯦ ꯁꯤ ꯁꯨꯝ ꯎꯠꯆꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩꯅ ꯀꯦꯃꯦꯔꯥ ꯍꯦꯛ ꯅꯝꯒꯦ ꯇꯧꯕꯒ ꯑꯩ ꯏꯆꯟꯅꯨꯄꯤꯁꯦ ꯍꯦꯛꯇ ꯂꯩꯔꯝꯕ ꯃꯃꯥꯡꯒꯤꯗ ꯑꯁ ꯉꯧꯊꯣꯡꯁꯤꯗꯤ ꯐꯖꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯔꯒ ꯀꯥꯏꯅꯕ ꯌꯥꯕꯒꯤ ꯃꯑꯣꯡꯅꯤ ꯁꯦ ꯍꯧꯖꯤꯛ ꯆꯥꯔꯝꯗꯥꯏ ꯌꯧꯔꯝꯅꯤ ꯃꯤ ꯈꯟꯅꯍꯧꯕ ꯌꯥꯔꯦ ꯑꯥꯎ 이런거지 손에 씹고 식판 거냐 그래도 나도 아들이 아저씨 파이로 같은 기분이야. 아따 파이로 오자 빨갛게. ꯁꯤ ꯃꯌꯥꯝꯁꯦ ꯁꯤ ꯐꯖꯅ ꯑꯝꯇ ꯀꯥꯞꯄ ꯑꯩꯈꯣꯏ ꯀꯩꯅꯣ ꯏꯇꯥꯎꯕꯤꯔꯨ ꯎꯠꯀꯦ ꯃꯥꯒꯤ ꯂꯣꯏ ꯃꯥꯟꯅꯕ ꯐꯖꯕ ꯍꯥꯞꯄꯝꯃꯗꯤ ꯐꯕ. 어디에 ꯐꯣꯇꯣ ꯀꯥꯞꯇꯣꯏꯔꯗꯤ. ꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯌꯦꯜꯂꯤꯅꯤ ꯈꯔ ꯆꯨꯝꯕ꯭ꯔꯕ ꯃꯊꯦꯜꯁꯦ ꯀꯩꯁꯨ ꯆꯨꯝꯃꯦ 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 ꯁꯥꯔꯦ ꯀꯩꯅꯣ. sida khechri-ne, iromba-ne. Bóng này cái con không 마네 시긴 먹고 나오고 그이노 바모레 가격대는 때 가장 동네 요리 그이노 Tao dễ nghĩ tao dễ. 이런거가 자 여기 필요하게 아 이런바가 아싸가 야옥더비다 얌 해나죠 합천 비루나 안강이디 합식 옥더가 자바 아 모이디 하이브주 그러 왓거니에바 안강이기 제 개치 까나까나 하위 엠다 하이로세 개치 하고 까나까나 하위 하웨 very good 맞아요 개치기 짜가 밤바 저희는 짜들어봐 에 그이노 시디 마얌 쿠나 짜라가 마 윰도 짝짝단 짜두가 가라이 짜는 거는 수원다나 안강 강국이 파티니 마락마락다 마마주 그러가 얀베 야우리 수원다나 안강 그러가 짜고 강고 하오 파마게 아이치 그러 암타 웃기게 마얌지 제 암타 후세 이분은 기타 농칼로 우드레 투피노 우드레 아 마사 강가로 이나드레디 시 그노 파이바 라 파이바 야오지 가마이 테노 아둠 야브로 짜바 가마이 테오이 마하우 야브라 아 아이 콰이데이 와기바 이 전 부자리 이제 소나 마뚱 건들 레요네
ꯃꯣꯏ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐ꯭ꯂꯣꯞꯅꯤ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥꯔꯤꯗ ꯂꯩꯕ ꯑꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯏꯇꯥꯎ ꯍꯣꯏ ꯀꯩꯁꯥꯝꯊꯣꯡ ꯂꯣꯝꯗꯩꯅꯦ ꯑꯣꯔꯗꯔ ꯇꯧꯕꯅꯦ ꯑꯣꯖꯥ ꯑꯣꯂꯤꯕ ꯂꯧꯈꯠ ꯌꯥꯗ꯭ꯔꯕꯣ ꯆꯥꯁꯜꯂꯨ ꯏꯕꯨꯡꯉꯣ ꯆꯥꯁꯜꯂꯨ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯁꯤꯕ ꯍꯥꯏꯔꯧꯔꯥ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅꯃꯛ ꯃꯥꯅ ꯉꯝꯖꯕ ꯑꯃꯃꯝ ꯊꯣꯡꯕꯅꯤ ꯈꯪꯗꯦ ꯁꯤꯌꯔ ꯇꯧꯕꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯄꯨꯅꯔꯛꯏꯁꯦ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯗꯤ ꯃꯤ ꯑꯃꯈꯛꯇ ꯅꯠꯇꯦ ꯊꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯌꯨꯛꯇꯒꯤ ꯉꯝꯃꯣꯏ ꯍꯥꯏꯕ ꯃꯊꯦꯜ ꯑꯃꯃꯝꯇꯪ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯌꯦꯕ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯄꯤꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯟꯕꯁꯦ ꯁꯤꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯥꯅꯦ ꯅꯠꯇꯦ ꯏꯇꯥꯎ ꯍꯣꯏ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯄꯨꯟꯗ꯭ꯔꯒꯗꯤ ꯃꯄꯨꯡ ꯐꯥꯔꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯈꯛ ꯇꯧꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯃꯥꯅꯦ ꯉꯁꯥꯏꯈꯩꯗꯤ ꯑꯩꯁꯦ ꯍꯥꯏꯒꯦ ꯇꯧꯕꯗꯣ ꯊꯥꯎ ꯈꯤꯇꯪ ꯍꯥꯜꯂ ꯍꯧꯖꯤꯛꯇꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯛꯑꯅꯦꯕ ꯄꯨꯛ ꯈꯔ ꯌꯥꯎꯔꯕꯅꯤꯅꯀꯣ ꯑꯧ ꯑꯣꯖꯥ ꯎꯇꯝꯒꯤ ꯀꯩꯅꯣ ꯌꯥꯎꯗ꯭ꯔꯤ ꯈꯦꯆꯤ ꯍꯥꯞꯇ꯭ꯔꯤꯌꯦ ꯑꯧ ꯑꯗꯨꯅꯦ ꯑꯆꯥꯔ ꯈꯔ ꯍꯥꯞꯄ ꯊꯅꯝꯃꯤꯔꯣ ꯃꯊꯦꯜ ꯂꯣꯏ ꯍꯥꯎꯋꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨꯗ ꯑꯃꯨꯛꯀ ꯍꯥꯞꯄꯛꯈꯤꯅꯦ ꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯦꯕꯥꯔꯤ ꯀꯥꯡꯕꯨꯅ ꯁꯣꯟꯗ ꯂꯩꯔꯦ ꯍꯧꯖꯤꯛꯇ ꯀꯣꯟꯅ ꯃꯌꯥꯝꯒꯤ ꯂꯣꯏꯅꯃꯛ ꯃꯕꯨꯛ ꯊꯜꯍꯜꯂꯕ ꯃꯇꯨꯡꯗ ꯁꯦꯕꯥꯔꯤꯈꯩ ꯍꯧꯖꯤꯛ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯇꯞꯅ ꯏꯪ ꯇꯞꯅ इबेम नंजु कनो तो मनी चाथो दना चाक लाउनु ने हाँ अच्छा अदुना नी नमा ngata jage dia mayam yen ba loi to ga so na packing tau le mi ka mai dai na hauren dokana paisa ka bini koi ngasi program ji ngo isai sak buje kau rei ne ason dagi mapa long yang ngang ne
Mai không đâu